mayam komjari impact news ki manuna da ke thokno mayam tarab noksari haukiba February kumapan amasung March amada phangkiba National Council of Teachers Education gi Eastern Regional Committee gi mifamna Manipur gi amat lenga ke amat ngara bet college sorry Badiang College of Teachers Education dagi vet course sing ase lauthokiba sigi matang da tongan ba mahiroi sing lup kaya dagi masi pressure kaya ama lakpa duga masina bet course kakhiba sina Manipur ki mahiroi sing galona mahiroi sing bu takadri ba za sing da kaya amna maduki apin pen da kaya bu gyana laigedagi aduga masibu amuk handa hingat pi yarna masak sing laitrabara haibadi wafam da khana bu dam tai pek news ki studio de langsin bi se ai hek thana pambi se Professor N Rajmohan State Member Eastern Regional Committee of Rajmohan bu aham tram noksari loinana BS Imai langsin bi Dr. Singam Gyanesar retired principal DM College of Teachers Education ni oja Gyanesar si mamang sahi kunmathoi hena National Council of Teachers Education gi Eastern Regional Committee gi member oina sai kunmathoi hena lei biram laba tung experience lei ba tung laba jani loinana mahiroi sing lup hype tare pressure group sing mai kai degi an edition president desam edition so tram noksari ahan bi wafam si edition lak sagi maroina hariba bet course script to basi mamang da su sigisi hokiba 2000 gi July kunthra da Deng College of Teachers Education principal na press conference tawduna hariba mang da kakani haiba wafam kya lakpat ki madu kaktre haiduna madu wafam zu puthokre adu bosmaina thengkhang kya da akhoi center da natraga NCT na siuma bet course sing Deng College of Teachers Education dagi kakani natra kawai haiba ki wafam si mamang di hana dum nimphung laina ba wafam ne du handa kista maroi na paper sing da duka maroi ba makhoi na NCT na hariba si part time lecture sing hap part time oja sing happen sin maroi ba agenda mo ina pukhalaga made wafam thame du tongan ba manungda tongan ba report tha da ba duga madugi tongan maram sing leram ba adu siguma matang se lakpa ja desam gi maike digi natragi disangi maike digi pressure group amo ina siguma sita kari maram sing digi oi ba ya ba gi habdi matang ni kari habi ni soida akoi gi tongan ba keno mayama course mayama tamna bagi magi tongan authority mum le jaba dumaina se khudam moina medical gi su medical MCI kai leiba dumaina koina khangai oja sine takpi bada teachers education gi damak su magi NCT sina magi authority se oraga madugi teachers education gi course hangba institution ama masigi recognition pi bana tram matam regulation tawbasi NCT na tawwe haibasi akhangai oja sine takpi wafam ne sigi wafam sida koina manipur private ki amadi Manipur University Central Government ki makha leba koi central institution ni Manipur University le da hangba koi gi Department of Teachers Education sima aduga Manipur government ki oina leiba Manipur government ki higher and technical education ki makha da leba sina koi amata ngairaba koi gi College of Teachers Education masina DM College of Teachers Education DMCT isina oibani matam ki mama matungina mamang gi hona DM College of Teachers Education sida magi infrastructure gi oiba awat pa loirena magi teaching faculty sing yoiba awat pa mayama lay habase koina matam kya gi umang dagi masem loina mana khangla wafam ni aduga amuk yamna nungai resi sida khoida yamna miyam da khoida pencha da phawri se sida akoi gi nahan phanggi ba NCT gi keno sida magi matungina 2014 gi regulation gi matungina teachers education gi institution sing da part time gi natragna guest da khan basi yade hai basi 2014 da masi 2014 gi regulation le aduga manipur da khalami sina khali si akoi 2017 gi October gi date 26 da akoi gi higher and technical education gi matam du gi si Srimati S Kohilia Lorho hai mana recommend tawraga masi khalle hai dana akoi thokpane ba akoi guest oja sing je punna NCT gi regulation gi mayokta hai tare mayokta hadi 2014 dagi leikhra base masi pura violate tawraga 2017 da thoi ne 2017 gi October gi tang 13 ta masi koina moji khalle hadina order thoe masi joint secretary higher and technical education government of Manipur sina adoi taragadi NCT na yade habe yada pose DM College of Teachers Education gi stage da koi Manipur government na thabak se tawsalle adoi taragadi sigumba yade haiba pose matam gi nga ki yana na mong da karamba interest da sigumba yade haiba thabak se koi gi Manipur government masi pangthoi bano matam du gi na Manipur government da masi gi leiriba akhangai singi NCT gi member matam sano obiram ba oja sing lengsin biri makoi oja sing gi advice logidabra natragana oja sing ni advice piraga moina logidabra natragana moina sik tawgidabra khang na tawgibra khangdana tawribra
ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯁꯤ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯖꯥꯁꯤꯡꯁꯨ ꯍꯦꯟꯅ ꯂꯩꯕꯤꯔꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯇꯥꯛꯄꯤꯔꯛꯀꯅꯤꯅ ꯈꯟꯖꯩ ꯂꯥꯛꯈꯤꯕ 2019ꯗ ꯐꯣꯡꯈꯤꯕ ꯗ꯭ꯔꯥꯐ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯛꯀꯗꯕ ꯃꯤꯁꯤꯡꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯣꯖꯥ ꯅꯠꯇꯅ ꯑꯟꯇ꯭ꯔꯦꯟ ꯑꯣꯖꯥ ꯑꯝꯇ ꯑꯣꯏꯕ ꯌꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯈ꯭ꯔꯕ ꯋꯥꯐꯝꯅꯦꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟꯒꯤ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟꯗꯒꯤ ꯃꯁꯤ ꯂꯧꯕ ꯑꯦꯗꯃꯤꯁꯟ ꯂꯧꯕ ꯌꯥꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯊꯣꯔꯛꯄꯁꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯆꯦꯛꯁꯤꯟꯗꯕ ꯑꯗꯨꯒ ꯍꯤꯔꯝꯁꯤꯗꯩꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡ ꯏꯗꯨꯀꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯁꯦꯛꯇꯔꯗꯤ ꯒꯣꯔꯃꯦꯟꯅꯗꯤ ꯃꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯃꯤꯗꯤ ꯍꯥꯏꯔꯒ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯃꯁꯤ ꯊꯕꯛꯇꯗꯤ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯅ ꯃꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯨꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯔꯒ ꯍꯌꯦꯡ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯄ꯭ꯔꯣꯑꯦꯛꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ NCTꯒꯤ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯗ NCTꯗ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯛꯏꯕ ꯃꯥꯒꯤ NCTꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯨꯜꯐꯤꯜ ꯇꯧꯍꯟꯒꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯌꯥꯍꯟꯕꯤꯌꯨꯒ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯈꯪꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯊꯝꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯩꯅꯣꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯗꯨꯀꯦꯁꯟꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯁꯦꯛꯇꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯒꯠꯂꯛꯇꯣꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯕꯁꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯑꯩꯁꯦ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯣꯖꯥꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯔꯥꯏꯠꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯝꯃꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯗꯨꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯗꯨ ꯃꯗꯨ ꯒꯃꯦꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯕꯁꯤꯅ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯌꯥꯝ ꯃꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯕꯦꯠ ꯀꯣꯂꯦꯖꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯤ ꯒꯃꯦꯟꯒꯤ ꯑꯣꯏꯅ ꯁꯤ ꯂꯩꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯠ ꯀꯣꯂꯦꯖꯁꯨ ꯌꯥꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯤꯔꯝꯁꯤꯗ ꯒꯃꯦꯟꯅꯁꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥ ꯒꯅꯦꯁꯣꯗ ꯂꯥꯛꯆꯒꯦ ꯁꯦꯀꯦꯟ ꯔꯥꯎꯟꯁꯦ ꯐꯥꯔꯁ ꯔꯥꯎꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯍꯥꯟꯅꯁꯨ ꯌꯥꯝꯅ ꯂꯣꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ NCTꯒꯤ ꯃꯍꯩ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯔꯛꯄꯗꯒꯤ ꯍꯧꯔꯛꯑꯒ ꯅꯦꯛꯁ ꯗꯦꯗ ꯑꯩꯈꯣꯏ ꯔꯤꯀഗ്ꯅꯤꯁꯟ ꯀꯛꯑꯦ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯂꯤ ꯃꯁꯤꯗꯩꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯔꯛꯏꯁꯤ ꯇꯣꯉꯥꯟꯅ ꯃꯃꯥꯡꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯅꯤꯡꯒꯨꯝꯕ ꯄꯤꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯁꯣ ꯀꯣꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯨꯗꯛꯇ ꯀꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯣꯛꯂꯛꯄꯁꯤ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯗꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯈꯨꯗꯛꯇ ꯀꯛꯄ ꯌꯥꯗꯦ ꯁꯣ ꯀꯣꯁ ꯀꯌꯥꯃꯨꯛ ꯄꯤꯔꯝꯒꯅꯤ ꯀꯣ ꯁꯣ ꯀꯣꯁ ꯅꯣꯇꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯣꯏꯗ ꯃꯇꯝ ꯀꯣ ꯊꯥ ꯑꯅꯤꯒꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯁꯤ ꯐꯨꯜꯐꯤꯜ ꯇꯧ ꯀꯣ ꯁꯤꯒꯤ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯃꯌꯥꯝꯁꯦ ꯇꯧ ꯈꯣꯠꯂꯣ ꯍꯥꯏꯅꯕ ꯆꯤꯊꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ NCTꯁꯨ ꯍꯦꯛꯇ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯧꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯀꯩꯅꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯒꯅꯦꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯇꯧꯋꯦꯅ ꯑꯗꯨ ꯇꯧꯔꯛꯇꯕꯗꯨꯗ ꯀꯣ ꯇꯧꯔꯛꯇꯕꯅꯤ ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯛꯏꯕ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟꯒꯤ ꯄꯣꯂꯤꯁꯤ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯦ ꯁꯤꯗꯩꯁꯤꯗ ꯀꯣ ꯅ꯭ꯌꯨ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯅꯧꯕ ꯑꯃ 2000 ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯣꯟ ꯏꯗꯨꯀꯦꯁꯟ 2019 ꯀꯣ ꯗ꯭ꯔꯥꯐ ꯑꯣꯏꯅ ꯂꯥꯛꯏ ꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯗ꯭ꯔꯤ ꯃꯁꯤ ꯄꯥꯔꯂꯥꯃꯦꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯑꯕꯀꯣ ꯑꯦꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯤ ꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯕ ꯅꯟ ꯚꯥꯏꯕꯜ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯣ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯦ ꯌꯥꯝꯅꯁꯨ ꯀꯃꯔꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯤ ꯌꯥꯝ ꯇꯧꯔꯦꯕ ꯀꯣ ꯑꯗ ꯁꯨꯝꯕ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯏꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯁꯤꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯖꯔꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯩ ꯕꯦꯛꯇꯁꯨ ꯌꯥꯎꯔꯦꯕ ꯄꯣꯂꯤꯁꯤꯁꯤ ꯀꯃꯔꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯔꯣ ꯂꯣꯏꯅꯃꯛ ꯀ꯭ꯂꯣꯖ ꯗꯥꯎꯟ ꯀꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯇꯧꯔꯝꯃꯤꯕꯁꯤ ꯃꯣꯏ खितंग लाइक सी खितंग कई हानि नोम हाइतारे को सो NCT गी आइना पुराई से कनो NCT गी 2014 गी गाइडलाइन जो गाइड रिकॉग्निशन अदो जा हुजिकी पॉइंट दा लाक्सनिंग बदा खितंग मतम सी यामना कनो तो दा तेंतना सुम थमन जनिंग मरोइना हुजिकी से all appointments are full time and regular
sidi number 1 adum high layer bane ma high to see our see number to page number can they our say page number 117 they our to full time hai je appointment full time me 100 ki intake log ta ga di 16 ki full time ka ada full time oja si di makan tongan le magi general oi ba adu oja singkwan si da tawde si college gi mathawra government gi mathawra smaina oja wala kanda natraga infrastructure wala kanda tawde si NCT gi mathawra haibduni college na tawjaga do self college do na ne magi staffing pattern do kari leirige se ma si pa ga do ba si paraga sida principal on lere adagi perspective in education da for like da uni oja adagi pedagogy and ngai subject ko math science social science language da 8 like da wa adagi physical and health sida 1 like da wa fine arts da 1 like da wa performing arts da 1 like da wa adama intake to 100 oi tarwadi full time da 16 like da wa sineva ada hujiki akoi gi DM college of teacher education sida masi leiram maroi hujiko leiram da na ma part time oina la amnina part time de koi accept tau de aina skip tau de okay part time si maroi na hujiki point du ni part time se accept tau de to infrastructure hai su magi teaching faculty su type of no that is human infrastructure yes adu su wat pasina maram ora kan da sai ki script to bagi so maram am su oza rasmondala se oza na su yamna state ki member oina ERC ki member oina lebi bani adu paper da adu ka satra ki look pa yamna ki hybrid ai se singma meeting da di oza si saru ya ba kudong sa da ba lebi di saru ya hodi ai ba kham da to lai adu pu sai da oza na as a member oina state member oina kari recommendation natraga karamba makoi ga yana ba tana ba kari kai lebi ki hai ba kham da ni tang tham user tasemo ke ya hanaki si ai sat ke na ticket ki arrangement to ro na ba marak si da kamai to ga chang si lok yang khu ga lok lai hok to ko ni ba ai si cancel to ki ba tasemo hanaki si chapang ngau dis ti ka ne lai ro adu pu za mamang da smaina so ko so te ba ta la masi wajan ga sa wa kan sa sab chang ta ba ko maram je ko na aham ba mukta da sa gi parameter mayam ma lei ko chum na gi oja ka ta gi na ta ba da su waran par be ka ne khale maram je quite an important word se faculty simana quite body important sore aduga loina na akoi gi land and building gi mai si gi kan si su yam important way physical infrastructure se aduga loina na akoi gi private ki wor ga na akoi gi fixed deposit si joint mode ta institute ga NCT ga ko ERC hai tare akoi gi kan isan join gi masiga to joint mode top kan si fixed deposit to si mo su yam ta ka we ba aduga loina na ngasa gi tori ba ma gi BEd hang we sida composite oi brand natra oi deba song yang ani ko BEd ka hang we si hogi moi rules and regulation yaad re ba hogi composite oi jong ni habam su yok shele ba na management ga pun ba teacher education ga ko natra ga na ko gi computer science ga ani punsin ba smai to composite form oi ga jong ni habi si mu yaw re ba ko adu ga loina yam chekhi lai si yam kup thare si fire safety gi provision phadana lai ra lai tabra hogi to re si aduga loina na akoi gi website chi matam gi updated website chi phadana run tor thambra natra thamdabra ga si yam kup thare ba adu himat ga hogi biometrics amuk la sina si mayam sing si amuk yeng khalak da na adu kidang hoi wala ma ba ko adu tar show course notice thane ko tak de ka we ade sima wale si gi manung da noi reply piro haidori ne ba ko adu na moi reply piro ko matam da fulfill toramagadi okay fulfill toramdragadi adu ne problem na tris adu den college ke da ki wahom si hari basing adu da so course notice ki ba lakhi ba la shoidan la adu bu za as a member oina za gi knowledge lagi da bra hai ba question ai si masi ai na state government da lakadra higher education lakadra college itself college da lakana mu marwana mainly college han lakana ba ko institute da han lakana adu college na oza da badu gi smaina lai hai ba report pi ba ko pa gi ti kanam ta leite okay adu bu form ta leite ai kanam ta hai hori ko masi akoina member hena le jo da han more than 20 years ai sai yu phajid re ko ai ho ko dang sangai masida akoina ada yaw ba ba hai ba ko sule le de mai criteria si bu tas tor ba mayam yaw re ba ko yaw dis mayam ko northern gi ko aduna general ne consensus wen jan ba ngak ne ba ko rules ru ko yeng ani rule re ba lo to su ya dre no exemption ne hai ka ne ba ko ai aduna sa gi website lo ina mo sigi BEd college gi college lo ina mo si website le poni na yam transparency we pop loi le bane si wali si ni adi even faculty hai re when a part time or regular have si phajana hui ti ano khamre da hui ti loi affidavit I hale ba affidavit phajana loi ye masa gi loi affidavit ka yaw na photo ga yaw na loi upload to gudong ne ba copy su thar ga dong ne adu ka masi faculty si man affiliate to riba university do
ꯑꯗꯨꯒꯤ ꯔꯦꯖꯤꯁꯇꯥꯔ ꯑꯣꯜ ꯀꯣꯂꯦꯖ ꯗꯤꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜ ꯀꯣ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯤꯐꯔꯦꯕꯂꯤ ꯔꯦꯖꯤꯁꯇꯥꯔ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯣꯂꯦꯖꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯤꯒꯤ ꯕꯤ ꯑꯦꯗ ꯀꯣꯂꯦꯖ ꯍꯥꯡꯉꯤꯕꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯗ ꯍꯥꯡꯉꯤꯕꯁꯤꯒꯤ ꯃꯥꯒꯤ ꯐꯦꯀꯜꯇꯤ ꯁ꯭ꯇꯔꯦꯡꯁꯤ ꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯁꯥꯏꯟ ꯋꯤꯠ ꯁꯤꯜ ꯌꯥꯎꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤꯜ ꯌꯥꯎꯅ ꯍꯥꯞꯄꯛꯀꯗꯧꯅꯦꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯒꯣꯕꯔꯅꯤꯡ ꯕꯣꯗꯤꯅ ꯇꯧꯔꯛꯄ ꯌꯥꯎꯋꯤ ꯁꯝꯇꯥꯏꯝꯁꯀꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯈꯤꯕꯗ ꯔꯦꯖꯤꯁꯇꯥꯔꯒꯤ ꯑꯦꯐꯤꯂꯦꯇꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯥꯔ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯁꯥꯏꯟ ꯌꯥꯎꯗꯕ ꯀꯣꯂꯦꯖꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯔꯒ ꯂꯥꯛꯄꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯤ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕꯗꯨꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯐꯦꯛ ꯃꯗꯨ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯅꯠꯇ꯭ꯔꯒ ꯆꯠꯄꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏ ꯃꯔꯝꯗꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯒ ꯈꯣꯠꯅꯒ ꯇꯧꯕꯅꯤꯅ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯣꯏꯅꯃꯛꯁꯤ ꯂꯣꯏ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤꯅꯀꯣ ꯁꯝ ꯇꯥꯏꯝ ꯈꯔ ꯂꯥꯛꯄ ꯈꯔ ꯂꯥꯛꯇꯕ ꯑꯗꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯅꯦꯕ ꯂꯣꯏꯅꯃꯛꯁꯤ 1% ꯂꯥꯛꯄ ꯍꯥꯏꯁꯤꯗꯤ ꯈꯔ ꯇꯥꯡꯉꯦꯕꯀꯣ ꯑꯣꯀꯦ ꯑꯣꯖꯥ ꯒ꯭ꯌꯥꯅꯦꯁꯣꯔꯗ ꯑꯃꯨꯛ ꯂꯥꯛꯆꯔꯪꯒꯦ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯁꯤꯗ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯂꯣꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯆꯠꯅꯈꯤꯕ ꯔꯨꯜꯁ ꯍꯥꯏꯇꯥꯔꯦ ꯇꯥꯏꯞꯁꯤ ꯀꯔꯝꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯑꯣꯡꯂꯤ ꯒꯚꯔꯟꯃꯦꯟ ꯀꯣꯂꯦꯖ ꯒꯚꯔꯟꯃꯦꯟ ꯇꯤꯆꯔꯁ एजुकेशन कॉलेजꯁꯤ ꯒꯚꯔꯟꯃꯦꯟꯅ ꯌꯦꯡꯁꯤꯜꯂꯤ ꯅꯠꯇ꯭ꯔꯒ ꯌꯦꯡꯁꯤꯟꯗꯦ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯣꯏꯕꯤꯔꯝꯃꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤ ꯅꯠꯇ꯭ꯔꯒ ꯌꯦꯡꯁꯤꯟꯗꯦ ꯁ꯭ꯋꯥꯏꯗ ꯒꯚꯔꯟꯃꯦꯟꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄ꯭रोग्राम ꯋꯤथ ꯃꯥꯅ इनिशिएटिव हाइटारे कॉलेज सिदा अमत ngaरब कॉलेज लेंगा की होइबा तोंगान तोंगान बा दि प्राइवेट कॉलेज में हमले रगसु कॉलेज सी टीएम कॉलेज ऑफ टीचर्स एजुकेशन सी लेंगा की होइबा कॉलेज निना मसिद मियेंग संग खरा वाले हाबगी वाखलो लेबी बरन मसि फुलफिल होय हाबे वफम लेबी करी वफम थमिंग स्वाइद ओजागी विजन व्यू जी कमाई थम्बे अखोई टीचर एजुकेशन से अखोई नेशनल ऑल इंडिया की ओइना खितंग नेग्लेक्ट तौबा सेक्टर अमा ओइना लई टीचर एजुकेशन जा अदो हंदकती अनौबा पॉलिसी लाइबा 2019 की पॉलिसी लाइसे सिददी याम कन्ना ट्रस्ट याम पिरे उसदे हेना पीबदे का नेशनल पॉलिसी 1986 की न्यू एजुकेशन पॉलिसी दो अदो याम कन्ना होरबने उजी डीएम कॉलेज ऑफ टीचर एजुकेशन जे आइना प्रिंसिपल ओरिङैदा मसी अपग्रेड तौरपनेबा अहमदा मसी पोस्ट ग्रेजुएट ट्रेनिंग कॉलेज कौरमने आई मतमदा धनमंजुरी कॉलेज ऑफ टीचर एजुकेशन है आइना प्रपोज तौरगा गवर्नमेंट प्रपोज तौबदे गवर्नमेंट याबीदना सीटीई आइदो सीटीई ओलगो सीटीई सी कमाय तौगेबु नेशनल पॉलिसी की मखादा लेबा कनोनेबो मथंग द आईएससी ओनगदोइनी इंस्टीट्यूट ऑफ एडवांस स्टडीज इन एजुकेशन लाकदौनेबो को अदो मिजोराम गुंबा अदगी त्रिपुरा गुंबा काती नान ओनग्रेबो अदा अखोइगी सिदी सिटी सिबाउबा खरा निंबा काइबगी मवंगदा हुजिक थोरेबो गवर्नमेंट इनिशिएटिव सी खरा इनिशिएटिव वाले अदगी लीडरशिप से ने खाइ मरु आई मतमदा आइना मसी रिकॉग्निशन आई मतमदा लवनी से 1997 दा आइना रिकॉग्निशन लवनेबो रिकॉग्निशन लवबगा लोइनना एनसीटी ने सु रिकॉग्नाइज तौवेबो अदा रिकॉग्नाइज तौरगदि मसी नेशनल पॉलिसी ऑफ एजुकेशन की मतुंगिना मसी अखोइगी नेशनल एजुकेशन पॉलिसी हानगी 1986 की से 92 कोई प्रोग्राम एक्शन से अदु ओजा बसैदा मरुइना सी डिवेलप हाइतारे इनिशिएटिव सी कॉलेज की इनिशिएटिव ओजाना मतमदु की रिकॉग्नाइज तौनर बयाम खन होना बिरमबनिना मद गवर्नमेंट की अप्रूवल ओजाना प्राइवेट थारी बनी मदु वफम से सिनी तो सिगी पॉलिसी सिगी कनो सी गी स्कीम से मनुंग द लेरबनेबो से डाइट काइना लेरिसे एसीआरटी डाइट काइना लेरिसे डाइट से गुजी सेंटर ना 100% पुबगुमनेबो नत्रा अदुबाइन तौना सिजु पुगदौनेबो गुजी अपॉइंटमेंट की ओजासिंग सी अदुबाइना दुम पुहनगदौनेबो इवन बिल्डिंग इशू मोइन पिगदौने इन टर्म्स ऑफ क्रोर लव याबगी प्रोविजन लay आइऑन द लेटेस्ट इंफॉर्मेशन लay कॉलेज की इनिशिएटिव कॉलेज अथॉरिटी की इनिशिएटिव खरा वाले हाबगी वफम दी जानु थंबिरी अदु गवर्नमेंट की इनिशिएटिव आदि पुलप हाइतारे लीक ओइबे ही यमना तोमिनाबले लुमिने वफम दुगी मतंग से दुम लाक्तबिने तबु मखाता बगो हांसिंग दुदी सेकेंड राउंड दबु लाक्स तारे मतंग द ब्रेक अंतलो से ब्रेक फंग तई याम तो नजर के पे न्यूज़ मिंग तादु लेबियो ब्रेक के मतुंग मैं आमो मुखना तराम नोक्सरी स्क्रैपिंग ऑफ बेड कोर्स फ्रॉम डीएम कॉलेज ऑफ टीचर्स एजुकेशन हाइबनी टॉपिक से मरोइना फेब्रुआरी कुमापन अमसुंग मार्च 1 ओडिशा द फंगिबा एनसीटी नेशनल काउंसिल ऑफ टीचर एजुकेशन की ईस्टर्न रीजनल कमिटी की मिफमना हारिबा कॉलेज सिदगी बेड कोर्स असे लौथोक लगनी हाइबो वफम थोलपदगी तोगान तोगान महिरोइसिंग लोइना मणिपुर की मियाम न करंबा आशा लेरिबगे ओजागी सिनफम द संग दौबा नत्रग महिरोइसिंग ताकपी तंबिदगी तंबिगदो मयाम दु करा वाइद लेगदगी हाबदी मतंग दुनी दुका केस अखोगी
second round si kena edition da mulak sege baro ina bet college sing sai adum thambiri wapam je thambiri tongan tongan ke sing sum ko responsibility aduga infrastructure si sod masina masigi maroi maram amani haibri wapam puthukri adu swai the government is the authority maroi na makoi mapi mapani laibiri sing se adugo swai the government college oi the laiba TMCTE si khakta na tu bet college sing likhan bagi apam se ipu pok trabasala haji maroi na school pagadan si mission school ta kadri do ozara ta kadri ozara train torbo ozara ta kadri tu train to pham du loma scrap to khagadi kara wai digi quality education lakada ga wafam ti thol thab den ti swai de kare wafam tham hojik se akoi ozana su haibi khiba hojik 2019 gi draft education policy gi se akoi sum taja bada mase draft oina puthok pu eraga su kari gumba state khara dadi mase 50% hena implement to hogre draft oina leibi puthok pu wari ni mase chunjoi sodana mase final oina puthora ani haiba gi thaja base lai mase kara gumba state khara dadi mase 50% hena implement to yaugre haidana takpi tambi busule takpi rak busule adana hojik oira film se da mase gi matugina hojik कोई MMC है जना मॉडल मल्टीडिसिप्लिनरी कॉलेज है जना कोई की क्लास 12 है पास तो होगा कोई ना BA BSc तमिस्ता BA बेट BSc बेट है जना मसीगी हापक पगी अनौ पो मसीदा मसी कोई ना मसीगी मतंग ना जो चाहिए कोई ना था खर की मुमांग दगी 2019 की अगस्त स्वाइद की कोई ना एजुकेशन मिनिस्टर क्या रखना उनरे ऑनरेबल चीफ मिनिस्टर उनजरे even honorable governor bodo unaraga masi mari leinaba minister sing da cabinet sing da advice piu hadina hojiki disease education ngum leina base masi bodo koina karak na takna raga lak base hoji bodo masi thabo koina pangthok pidri sidagi masi ano wait linkalak base la dana hana gi leijara base masi bodo kakhan grabana masi bodo shenaba ngamdra government ne ba adudi masi gi hiram se da manipur government ki magi keno se adugi matik masi chungtok thok traba masi di tawbum chungtok thok traba magi yengchen bagi chang se sathi na wala ba hari bi hiram se pungning minute amu phana masi wakal khalam do malak tre ore phibam se ano buling ka wa tok tok ro hana leri phibam hana leri ba se masi yengchen mangam da bagi phibam ne hari ba DM college of teachers education se da magi mastery course MAT course se yam sang gre hau khiba hoji phawda MAT course gi damakta hapai siga mari leina ba masi gi oza lobudi la na post for the creation tawdri haira tajai okore tajabda MAT course hangin se yengchen bidagi mami se post for the creation tawdri ba adubu akoina tajabada mamangi sahi sigi haurakpada waida phanggi ba cabinet amakakta cabinet mi phumum kakta creation post creation tawna ba akoina cabinet memo semda yauraga mase phamma kana mase puthorakta bagi kari government ta kari madugi khudong chada ba leibno abdu made akoina thodona khangjidre adubu masi bawdi leiramaga kai khudong tokthokre masi bawda adu taragadi post creation tawdana karamai tawdana oja lawdino oja lawdana karamai tawdana institution je run tawdino haiba question se ne hojik phawdo akoina khwaidagi ken tawda hojik phawda leirisi kenogi course se bet ki course ne kai se master gi yaudro mali na keno da master gi MAT ki yaudre do MAT ki jo kya magi mapunji se kya kuina leiga da ga ba se koi tamangam de maram di keno da mase bet ki leiribo oja si gi dagi MAT utilize tawra mo ne season ba ne ado utilize tawbu su yade ha ba NCT gi rule leibi ba mali akoina sum akhangai oja singa tana ja matam da ado masi jo MAT ki jo magi tamangam da film ko da lei karam kan ka do no tamangam da film adu masi ka ki basina haidi academic session na madat tami mairoi sing da duga madi khudong sada badi laigadra masi ki sai masi aina ham first round da so aina pe panjagi du naum je mairoi sing da magi right che train torbu oja amna takpi tambi magi train torbu oja magi makha da mairoi sing na like tam adi wafam na thaba college da tami ba bet course sathari ba natraga parikha bu thagi ba natraga final p ki examination p ki mairoi sing choi na lerangani khali 2019 20 ki mai session training sing se training sing gi matang ri hosi phogdi anau lawbu yaroi haibani hana leiraba sing sidi masi gi matang ri thodo ko panba thengna jade okay mathang round am laksage oja respond laksage oja gi roina is a member hai tare state ki nominee oina state member oina leibi rabani na masi gi nominee masu state ki site ki khanba male aduga oja gi member sina NCT gi site ki nominate torpa male swai da state ki nominee masu members gi maroi ba mathau sing si college aduga NCTE with government swai da ojana coordinate to bi wafam leiram dong male swai da oja maroi na state ki nominee masung state ki members gi maroi ba mathau role ji oja karawai da function to godoi no si matang ti bet college gi masi koi wa gana sore hen khambirani adu ai gedang tenten panje ko masi pandengi mawina ni kitang panjening isina ngasagi additional so haibi ko maram di koi na hogi si anauba education policy si gi matung lai si yam phajawam na hogi
12 level se 12 parkha is very very important sidagi apki agi profession sengudrini alman to the medical side ta medical course ki ba professional gi engineering se ki ba smaina agriculture se ki ba smaina tasengna really ozagi simple sachare ge habido adugi di amna saw ba phajaba afabu room mo wer phane pol hawiti load su 5 year 5 year chat pa laire ko alman to teacher education have the profession chachagara ge hadi 12 ge medical tamugum na chach khar course se ki to ya phajaba ko kanu ne ba adu mer tawi lai ba asa all teachers sing si train oeng ga dawni habagi pandam amasu mar ka yaure ba ko masi yam important ne adu India ki one yang su Manipur ki one yang su every state ki tongan tongan yang ga su hogi si train oer ba oda sing masing yam wale ba daka oer ba masing da ki yam hanthana lai re hanthana lai means kai no bu hogi lai ba existing akoi institute sing se college sing se masi masing yam he daka oer re adu daka oi haider ga su ko somdana ko pirei ba ko gi NCT gi rules and regulations sing matung ina pirei ba condition mayam sing si masi pajana fulfill tawdraga de mu hangwa yaroi dri ne tori ana fulfill tawba ngamba adugumba college masing yamai matik mayam gi su kanare aduga state ki su kanaga dri ne ko aduna masigi matang sida ne yamai important we na ma khana ba mu la pa yari aduga loina ngasa gi hoji lakdori ba 2020 hane ki sai sida hona atopa state khare da di ko 4-year integrated course ki mamangi meeting da IT applicant lai 4-year course integrated course hangjer ge habse apun ba ko eastern zone gi da IT applicant lai loina makti parba moi gi condition fulfill tawram de ado fulfill taw khar de ko na ma okay dar moi permission pi re ko alma ta ko da live series na ko manipur da ko gi manipur nagaland si kanu de yawram dre ba hogi kan 4-year integrated course hangba gi list da hangba yarani ha gi lisam pi re ba masidi akoi state government ki side gi akoi ne ma masi hangji ge permission pibi ha bum change ba sigi matang na hoki ha ba matang do ada akoi SCRT le na ko SCRT ge akoi member yauri ba akoi state ki and moi state ki yaubani na makoi sigi thuri gi government da apply ta pau pibi ra government ki level da ki asomda akoi gi central deputy ERC na ta direct head office Delhi da Delhi permission ma changi ba ko se aduna wi 4-year integrated course program se hanga ma tung di hena mo masai mami masak thola ne ba ko ani ki system se ki lai thola ga dori ne ba an oja masing su yam khala ga dori ni science stream adu boza 4-year integrated course se hang dringi da bet college kakchala bare bo sig lai se hai di college establish tau dringi da hana le ba bo muthat pi film da la bare ba so the role of ai jare oja ai mani da karmaina ai na panjari sing adu ne ba se si 4-year course ki lapu matam da su hena mu phajar kan habu tamjabe wadani ko ada hoji leiba problem si taseng na haib tari SRT site gi su moi aina kan badang sa gi su mai matang sida sida ID college gi principal se sina khara hena mana initiate to hom thokpran ni khali wai gi college state ki nominee na laga su ari aina SRT ga sumi nominated member wajir ga su ada khana mo tan di same kanone wapum da koi manan dum mod pinawane ba koi tong resi aduga ngasai gi sum gi initiation loba ko pa na wa hang ba ko pa gi permission loba ko pa si de SRT gi level gi initiate tor gi se government na apply to jog dong ne ba ko adu akoi na ada leiba member mayam sing sina madu fulfill tor ba na tra to da ba criteria ma du nei ne ba du ne men function a to se sina aduna ngasai gi aina sum khanja ba da ane ki ka e hai ba se B.Ed ka e si permanent hayang lifelong ka ki do na te ba sai bi di hoji moina daka wa ba so course notice da criteria palang bane ba noi si regular oidabagi part time oibagi natra guest faculty bane laibagi damakta company har matadi guest faculty si akoi am thuna government ki side gi madu akoi na ma sanction tawlaga madu thuni maximum da kawa once madu fulfill tawra matung da akoi na court ki appeal lama tawra akoi na amuk asum da akoi fulfill tawjere khotera amuk tang revive tawon bi han thaba soin yani si si ada akoi na masi amuk tang ya ki re na hayang wai lifelong kanu to gudo bunate condition nu fulfill torba matam da muka request to matam dum ya okay just penalty ma kan have maroi na madu da makoi na piri ba guideline nu thugai rabni na da di akoi madu to da ba yadi have ni madu ki penalty du adune me mo ne have ni ngai pajagi bedo college ki authority ki principal ki haitare principal is khidang initiate to khara khumang choksin na si thuna faculty se mention na bi na magda government request to da ka wa government su masi favorably masi sanction to biraga yam thuna masi gi guest faculty sing si regular wen onthok pi ba adoi ta di swai ma gi amu hani gi phim na hani lapong ngane ba loina na ina hygienic is di maram di manipur gi di amaga tangai ba
ꯑꯣꯏꯔꯤꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯂꯩꯕꯕꯨꯗꯤꯀꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯁꯤꯃ ꯈꯛꯇꯪ ꯉꯥꯏꯕꯅꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯥꯝꯅꯔꯛꯀꯗꯣꯏꯁꯤ 4 day integrated course program ꯁꯤ ꯑꯃꯨꯛ ꯄꯥꯝꯅꯔꯛꯀꯅꯦꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯩꯕ ꯃꯁꯤꯡꯒ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯃꯗꯨ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯗꯒꯤ ꯋꯥꯔꯤꯕꯅꯤ ꯑꯗꯨ ꯃꯗꯨꯗꯗꯤ ꯗꯕꯜ ꯇꯥꯏꯝꯁ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯀꯗꯣꯏꯅꯤ ꯇꯧꯔꯤꯁꯤ Okay. ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯒ ꯈꯥꯏꯗꯣꯛꯑꯒ ꯇꯧꯔꯛꯀꯗꯧꯅꯤ ꯃꯁꯤꯡ ꯌꯥꯝ ꯆꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯑꯣꯜ ꯑꯥꯔ UGC ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯐꯣꯂꯣ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯑꯕ Medical line da ꯁꯤꯒꯨꯝꯕꯒꯤ professional ꯑꯣꯏꯅ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯨ ꯌꯥꯎꯅ ꯒꯣꯔꯃꯦꯟꯅ ꯈꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤꯁꯤꯗ ꯅꯠꯇꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ 4 year integrated course program ꯁꯤꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕꯤꯕ ꯂꯣꯏꯅꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯡꯁꯟ ꯄꯣꯁ ꯊꯣꯛꯂꯛꯅꯕꯒꯤ ꯔꯨꯝꯁꯦ ꯂꯩꯍꯧꯕ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯤꯅ ꯂꯣꯏꯅ ꯍꯪꯅꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯪꯍꯧꯗ꯭ꯔꯒꯗꯤ ꯃꯗꯨꯗ ꯑꯃꯨꯛ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯊꯪ ꯔꯥꯎꯟꯗ ꯑꯣꯖꯥ ꯑꯃ ꯂꯥꯛꯀꯦ ꯑꯣꯖꯥ ꯒ꯭ꯌꯥꯅꯦꯁꯣꯔꯗ ꯑꯃꯨꯛ ꯂꯥꯛꯆꯔꯪꯒꯦ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯤꯗꯅꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯅꯣꯃꯤꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯤꯔꯤꯕ ꯁ꯭ꯇꯦꯠ ꯃꯦꯝꯕꯔ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯀꯤ ꯅꯣꯃꯤꯅꯤ ꯑꯗꯨꯒ NCHTꯒꯤ ꯅꯣꯃꯤꯅꯤ ꯑꯅꯤꯃꯛ ꯊꯝꯕꯤꯕꯅꯤꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕ ꯋꯥꯐꯝꯁꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯄꯨꯈꯠꯀꯗꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯕꯤꯔꯤ ꯑꯗꯨ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯒꯃꯦꯟ ꯋꯤꯆ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣই ꯁꯤꯗ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯞꯁ ꯂꯩꯕꯒꯤ ꯋꯥꯐꯝꯁꯤ ꯑꯣꯖꯥ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯨꯜꯁꯤꯗꯤ ꯊꯨꯒꯥꯏꯔꯕ ꯕ꯭ꯔꯦꯛ ꯇꯧꯔꯕꯅꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ NCTꯒꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯇꯥꯏꯝ ꯂꯦꯛꯆꯔꯁꯤꯡ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯔꯨꯜꯁ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯏꯟꯑꯦꯛꯁꯟ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯂꯧꯈꯤꯗꯕꯒꯤ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯔꯥꯜ ꯀꯣꯂꯦꯖꯀꯤ ꯑꯣꯏꯗꯣꯔꯤꯕ ꯒꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁ꯭ꯋꯥꯏꯗ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯍꯥꯏꯒꯗꯧꯕꯁꯤ ꯀꯅꯥꯅ ꯍꯥꯏꯒꯗꯣꯏꯅꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯑꯣꯖꯥ ꯌꯥꯝ ꯁꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯕꯅꯤ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯕꯒꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯗ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯄꯔꯥ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯔꯨꯜꯁꯤ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯗꯕ ꯑꯗ ꯃꯁꯤ ꯄꯥꯔꯠ ꯇꯥꯏꯝ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯕꯅꯦꯕ ꯈꯪꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯈꯪꯗꯕꯗꯨ ꯍꯧꯖꯤꯛ ꯈꯪꯍꯜꯂꯦꯗꯅꯀꯣ ꯍꯧꯖꯤꯛ NCTꯅ ꯄꯦꯅꯥꯜꯇꯤꯁꯤ ꯄꯤꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯅ ꯍꯥꯏꯕꯤꯈꯤꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯒꯃꯦꯟꯅ ꯃꯣꯏ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯑꯣꯖꯥꯁꯤꯁꯨ ꯃꯈꯜ ꯌꯥꯝꯃꯦꯕ ꯍꯥꯞꯀꯗꯣꯏꯁꯤ ꯑꯣꯖꯥ ꯄꯦꯅꯥꯜꯇꯤꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯄꯦꯅꯥꯜꯇꯤ ꯇꯧꯕꯗꯨ ꯑꯣꯖꯥ ꯂꯧꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯃꯥꯏ RR ꯁꯦꯝꯃꯀꯥꯟꯗ ꯐꯨꯜꯐꯤꯜ ꯇꯧꯈꯤꯕꯗꯤ ꯌꯥꯏ ꯇꯧꯕꯗꯨ ꯁꯨꯃꯥꯏꯅ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯂꯦꯛꯆꯔ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯀꯣꯂꯦꯖ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇꯁꯦ ꯑꯣꯖꯥ ꯀꯔꯣꯝꯗ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯗꯥꯏꯇꯗꯤ ꯒꯃꯦꯟ ꯇꯥꯔꯦ ꯒꯃꯦꯟ ꯀꯣꯂꯦꯖꯅꯤꯅꯀꯣ ꯒꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯗ ꯄꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯕ ꯁꯤꯁꯤ ꯋꯥꯠꯂꯤ ꯁꯤ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯗꯤꯁꯟꯅ ꯄꯥꯏꯔꯤꯕ ꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯥꯒꯠꯂꯛꯏꯕꯗꯣ ꯑꯗꯩꯗ ꯄꯥꯔꯠ ꯇꯥꯏꯝꯁꯤ ꯀꯔꯝꯍꯥꯏꯅ ꯌꯥꯏ ꯌꯥꯗꯦꯗꯣ ꯃꯣꯏ ꯈꯪꯗ꯭ꯔꯦꯕ ꯈꯪꯗꯅ ꯊꯥꯒꯠꯂꯨꯔꯤꯕꯅꯦꯕ ꯑꯗ ꯈꯪꯗꯦ ꯊꯥꯒꯠꯂꯨꯔꯤꯕꯅꯤꯅ ꯁꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯁꯨ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ IAS ꯀꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯅꯠꯇ꯭ꯔꯥ IAS ꯑꯣꯐꯤꯁꯔꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯁꯤ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯗꯦꯕ ꯔꯨꯜꯁꯤ ꯈꯪꯗꯦꯕ ꯑꯗ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯐꯨꯜ ꯇꯥꯏꯝ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ all appointments are ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯖꯦ all appointments are to be made full time and regular ꯍꯥꯏꯕꯅꯦꯕ ꯇꯣ ꯁꯤꯗꯩꯁꯤꯗ full time ꯍꯥꯏꯅ ꯌꯥꯎꯔꯤꯁꯤꯅꯦ ꯑꯗ full timeꯗ ꯑꯣꯏꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯣꯏꯗꯗꯅ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃ ꯇꯧ ꯇꯥꯔꯦ ꯑꯄꯤꯜ ꯀꯃꯤꯇꯤ ꯑꯅ ꯑꯃ ꯂꯩꯌꯦꯕ ꯑꯄꯤꯜ ꯀꯃꯤꯇꯤꯁꯤꯗ ꯑꯩꯈꯣꯏ ꯆꯠ ꯇꯥꯔꯦ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯀꯣ ꯋꯤꯠ ꯅꯣꯇꯤꯁ ꯇꯨ ꯗ ERC ꯀꯩꯅꯣ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯜ ꯇꯥꯏꯝ ꯑꯣꯖꯥ ꯍꯥꯞꯆꯔꯦ ꯍꯥꯏꯅ ꯐꯨꯜ ꯇꯥꯏꯝ ꯑꯣꯖꯥꯁꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯣꯁ ꯀ꯭ꯔꯤꯌꯦꯁꯟ ꯇꯧ ꯇꯥꯔꯦ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯗꯤ ꯃꯍꯩꯕꯁꯤ ꯀꯩꯕꯁꯤ ꯇꯣꯇꯦꯜꯂꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯠꯇꯦ ꯄꯦꯅꯥꯜꯇꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯣꯁꯁꯦ ꯀꯔꯤꯅꯣ ꯋꯥꯠꯂꯤꯁꯦ ꯁꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖꯇꯨꯗ ꯑꯩꯅ ꯆꯪꯉꯨꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯀꯔꯤ ꯗꯤꯐꯤꯁꯦꯟꯁꯤꯁꯤ ꯀꯔꯤ ꯂꯩꯒꯦꯁꯦ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨ ꯁꯤ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯇꯧꯔꯒ ꯊꯨꯅ MPSCꯅ ꯍꯥꯞꯀꯗꯣꯏꯅꯦ ꯍꯥꯞꯄꯁꯨ ꯁꯤ ꯀꯩꯅꯣꯅꯦꯕ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯅꯦꯕ ꯒꯦꯖꯦꯇꯦꯠ ꯀꯩꯅꯣꯅꯤ ꯑꯗ MPSCꯅ ꯀꯩꯅꯣ ꯅꯣꯇꯤꯁ ꯊꯣꯛ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤ ꯅꯪꯍꯟꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯀꯩꯅꯣ ꯅꯪꯅꯕ ꯅꯣꯇꯤꯁ ꯊꯣꯛꯄꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯣꯜ ꯇꯧ ꯇꯥꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯣꯜ ꯇꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒ ꯑꯗꯩ ꯑꯦꯄꯣꯏꯟꯃꯦꯟꯁꯤ ꯇꯧꯔꯒ ꯍꯥꯞꯄꯒ ꯉꯁꯥꯏ ꯑꯣꯖꯥ ꯔꯥꯖꯃꯣꯍꯟꯅ ꯍꯥꯏꯕꯤꯈꯤꯕ ꯉꯁꯥꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯅꯀꯣ ꯃꯥꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯔꯒ ꯑꯥꯏꯗꯔ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯔ CDCꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯔꯒ NCTꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦ ꯍꯥꯏꯅ ꯊꯥꯔꯒꯗꯤꯕ ꯉꯁꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯨꯛ ꯔꯤꯚꯥꯏꯚ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯥꯏꯗꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯗ
ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯑꯃꯅ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯄꯨꯈꯠꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩ ꯑꯗꯨꯕꯨ ꯒꯃꯦꯟꯅꯁꯨ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯌꯥꯝꯅ ꯑꯍꯛꯄ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯃꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯇꯝꯒꯤ ꯍꯥꯏꯕꯤꯔꯤꯕ ꯑꯣꯖꯥꯅ 4 years integrated course-ꯅꯆꯤꯡꯕ ꯑꯗꯨꯒ totally train ꯇꯧꯔꯕ ꯑꯣꯖꯥꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯗꯥꯏꯠ ꯅꯠꯇ꯭ꯔꯒ ꯕꯤ ꯑꯦꯗ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯤ ꯇ꯭ꯔꯦꯟꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯣꯂꯦꯖ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯤꯠꯌꯦꯡ ꯂꯣꯏ ꯆꯪꯉꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯗꯤ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯅꯤ ꯍꯥꯏꯕꯒꯤ ꯒꯚꯔꯟꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚ ꯌꯥꯝ ꯐꯖꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯣꯂꯦꯖ ꯑꯗꯨꯒ ꯑꯦꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯌꯦꯡꯉꯒꯁꯨ ꯕꯤ ꯑꯦꯗ ꯀꯣꯂꯦꯖꯁꯤ ꯆꯤꯊꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯌꯦꯡꯁꯤꯟꯕꯗ ꯑꯗꯨꯋꯥꯏꯗꯅꯤ ꯑꯣꯖꯥ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯅꯕ ꯑꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯀꯣꯛꯇ ꯍꯥꯏꯖꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕ ꯁꯦꯛꯇꯔꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯍꯥꯟꯅꯗꯩꯁꯨ ꯂꯥꯛꯑꯦꯕ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡ ꯇꯥꯔꯣ ꯉꯁꯥꯏꯒꯤ ꯂꯩꯕꯤꯔꯤꯕ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯇ ꯑꯣꯐꯤꯁꯇ ꯂꯩꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯔꯨꯜ ꯅꯨꯡꯁꯤ ꯃꯨꯟꯅ ꯄꯥꯔꯒꯀꯣ ꯃꯁꯤ ꯄꯥꯔꯠ ꯇꯥꯏꯝ ꯍꯥꯞꯄ ꯌꯥꯏ ꯌꯥꯗꯦ ꯑꯁꯦꯡꯕꯩꯗꯤ ꯁꯤ ꯔꯨꯜ ꯈꯪꯗꯅ ꯇꯧꯔꯤꯕꯅꯦꯕ ꯔꯨꯜꯁꯤ ꯃꯥ ꯐꯖꯅ ꯄꯥꯍꯧꯗ꯭ꯔꯦꯕ ꯗꯥꯏꯖꯦꯁ ꯇꯧꯗꯦꯕ ꯇꯧꯍꯧꯗꯗꯅ ꯄꯥꯔꯠ ꯇꯥꯏꯝ ꯍꯥꯞꯄꯨꯕꯗꯒꯤ ꯔꯨꯜꯗꯨ ꯈꯔ ꯍꯩꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯏꯗꯤꯁꯟꯒꯤꯗꯤ ꯋꯥꯐꯝꯗ ꯏꯗꯤꯁꯟꯗꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯃꯥꯁꯤ ꯏꯁꯨꯁꯤ ꯏꯗꯤꯁꯟꯒꯤ ꯁꯥꯇ꯭ꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯇꯒꯤ ꯄꯨꯈꯠꯂꯒ ꯃꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯕꯅꯦꯅ ꯂꯧꯔꯀꯥꯟꯗ ꯒꯃꯦꯟꯒꯤꯁꯨ ꯌꯥꯝ ꯑꯔꯣꯏꯕ ꯔꯣꯜꯗꯤ ꯑꯣꯖꯥꯅꯤꯁꯨ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯃꯦꯝꯕꯔꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔ ꯑꯦꯛꯁ ꯃꯦꯝꯕꯔꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯒꯃꯦꯟꯒꯤ ꯀꯣꯂꯦꯖꯁꯤꯡꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯈꯔ ꯍꯟꯊꯅ ꯎꯔꯦ ꯍꯥꯏꯕꯒꯤ ꯑꯣꯖꯥꯅꯁꯨ ꯃꯥꯒꯤ ꯂꯣꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯠ ꯀꯣꯂꯦꯖꯁꯤꯡ ꯑꯅꯧ ꯑꯅꯧꯕꯁꯨ ꯂꯤꯡꯈꯠꯂꯦ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯔꯣꯝꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯃꯕ ꯁꯥꯂꯥ ꯑꯗꯨꯒ ꯒꯃꯦꯟꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯒꯃꯦꯟꯒꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯒꯤ ꯂꯩꯔꯤꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯣꯖꯥꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯒꯗꯧꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯁ꯭ꯇ꯭ꯔꯛ ꯇꯧꯔꯤ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯊꯦꯡꯅꯖꯕꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯠ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ ꯑꯃ ꯃꯥꯒꯤ ꯌꯨꯅꯤꯠ ꯑꯃ 50 ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯛ ꯀꯦꯄꯦꯁꯤꯇꯤ ꯂꯩꯔꯝꯕꯗꯒꯤ ꯀꯛꯊꯈꯤꯕꯒꯤ ꯅꯨꯃꯤꯠꯁꯦ ꯀꯛꯊꯈꯤꯕꯒꯤ ꯊꯣꯛꯄꯁꯤꯒꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯕꯦꯠ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯁꯪꯒꯥꯕꯒꯤ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯏ ꯄꯥꯎ ꯊꯦꯡꯅꯩ ꯑꯗꯨ ꯍꯦꯛ ꯊꯪꯅꯕꯗ ꯒꯣꯔꯃꯦꯟꯠꯀꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯁꯪꯒꯥꯕ ꯕꯦꯠꯀꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯒꯣꯔꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯁꯤꯠ ꯃꯁꯤꯡ ꯍꯟꯊꯕ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯅꯦꯛꯁ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯗꯒꯤ ꯃꯁꯤ NCTꯒꯤ ꯔꯨꯜ ꯊꯨꯒꯥꯏꯕꯗꯒꯤ ꯃꯁꯤ ꯁꯦꯛꯁꯟ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯀꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯇꯔꯦꯁꯁꯤ ꯀꯥꯏ ꯖꯒꯥꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯈꯛꯇꯕ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯈꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯃꯇꯝ ꯄꯔꯃꯅꯦꯟꯠꯂꯤ ꯀꯛꯈꯤꯕ ꯅꯠꯇꯦ ꯃꯁꯤ ꯑꯃꯨꯛꯅ ꯔꯤꯚꯥꯏꯚ ꯇꯧꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯝ ꯂꯩꯅ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯎꯖꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯇ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯨ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯁꯤꯗꯩꯁꯤꯗ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯁꯦ ꯒꯦꯞ ꯂꯩꯍꯟꯗꯕꯤꯗ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤ ꯄꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯔꯆ ꯌꯧꯔꯦ ꯑꯩꯈꯣꯏ ꯖꯨꯟ ꯖꯨꯂꯥꯏ ꯄꯥꯕ ꯃꯇꯝꯗ ꯊꯥ 5-6 ꯂꯩꯔꯤ ꯊꯥ 4-5 ꯂꯩꯔꯤ ꯊꯥ 4-5ꯁꯤꯗ ꯑꯩꯈꯣꯏꯅ MPSCꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯁꯤ ꯑꯍꯥꯟꯕ ꯀꯧꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗ MPSCꯅꯕꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃ ꯁꯨꯝꯕ ꯀꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯁ ꯑꯃ ꯊꯥꯔꯒ ꯆꯍꯤ 2-3 ꯆꯪꯕꯁꯤ ꯁꯤꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯩꯔꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯤꯡ ꯆꯌꯦꯠꯅꯕ ꯑꯗꯨꯝ ꯂꯩꯗꯣꯔꯕ ꯁ꯭ꯋꯥꯏꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯒꯟꯕꯅꯤꯅ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ MPSCꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯒ नौना मसी प्रोसेस तौबदा था अहुम मरी सिदे लोइसनबा ngamgadra हाइबसि अचौ वहांग अमुग ओइरि अदुना मसी करमबा केनोदा मेकानिज्म से करम मेकानिज्म सिजिनरगा अखोगी लाकदोरबे एकेडमिक सेशन से था मरी मंगा लेरिसिदा मसे अखोगी कनागुंबा ओजासिंग अखोना सुम खरा नैनजब मतम तानाजब मतम ओजासिंग सेशन तापि करिगुंबा गवर्नमेंटना हाइदि लेरिबा वालिबा केनोसिंसिगी पोस्ट क्रिएशन तौबिरगदी हौजिजि डिपार्टमेंट अमतंगी मखादा लेबरिना अतोतोप जनरल कॉलेज की लेरिबो ओजासिंगदसु हाइबा एमएड लोइबा नत्रना बेड लोइबा मसिगी क्वालिफाइड ओइबो ओजा मयामा ओजा 50 दिगी मथक्ता मसे अखोना लेयना अखोना थिजनजब मतमदा ओजा 50 लेयनसु हाइ अदु करिगुंबा यामना अथु मतमदा था खरगी मनुंगदा मसे अखोना सॉल्व तौबो याबा हाइरगदी गवर्नमेंट मसिगी पोस्ट क्रिएट तौद्रदि अमुकसु ट्रांसफर लाक्पो यारोदबनिना पोस्ट क्रिएशन तौबिरगा अतोपदा लेरिबा केनोसे ओजासिंगसिदगी मसे ट्रांसफर तौसिनबिरागा
ꯐꯤꯠ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦ ꯐꯤꯠ ꯇꯧꯁꯜꯂꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ solution. ꯌꯥꯝꯅ ꯂꯥꯏꯕ ꯁꯣꯂꯨꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯕꯁꯦ ꯃꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯐꯥꯎꯖꯕ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯗ ꯐꯥꯎꯖꯕꯗꯨꯅꯤ ꯃꯁꯤꯅ ꯍꯦꯛꯇ ꯑꯣꯏꯔꯅꯤ ꯃꯁꯤꯃꯛ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯁꯤ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟꯗꯨꯅꯤ ꯑꯩꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯗ ꯐꯥꯎꯖꯕ ꯃꯁꯤꯃ ꯑꯍꯥꯟꯕ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯔꯥꯎꯟꯗꯁꯨ ꯒꯣꯔꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯑꯣꯖꯥꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯁꯖꯦꯁꯟꯁꯦ ꯃꯁꯤ ꯒꯣꯔꯃꯦꯟꯠꯅ ꯂꯧꯕꯤꯈꯤꯗꯕ꯭ꯔꯥ ꯑꯦꯛꯁꯄꯔꯠꯁꯤꯡꯗ ꯃꯁꯤ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯀꯣꯂꯦꯖꯀꯤ ꯕꯦꯠꯀꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯝꯗꯨꯒꯤ NCTꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ 2017ꯗ ꯂꯩꯔꯝꯕꯁꯤꯡꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦꯁꯦ ꯃꯁꯤ ꯀꯔꯝꯕ ꯏꯟꯇꯔꯦꯁꯇ MPSCꯒꯤ ꯈꯨꯠꯊꯥꯡꯗ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯧꯗꯕꯤꯗ ꯀꯔꯝꯕ ꯏꯟꯇꯔꯦꯁꯇ ꯃꯁꯤꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯂꯧꯔꯤꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯂꯧꯖꯔꯤꯅꯣ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯂꯧꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯧꯔꯛꯄꯒꯤ ꯏꯟꯇꯔꯦꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯤ MPSCꯒꯤ ꯈꯨꯠꯊꯥꯡꯗ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯑꯃ ꯁꯣꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯗ ꯐꯥꯎꯕꯗ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯕ ꯀꯥꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕꯁꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯁꯤ ꯊꯣꯛꯇꯅꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯜꯁꯨ ꯑꯩꯈꯣꯏꯗ ꯎꯅꯖꯔꯨꯕ ꯂꯩ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯣꯖꯥꯁꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯒꯣꯔꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯀꯃꯤꯁꯅꯔ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯋꯥꯠꯄꯒꯤ ꯃꯁꯤ ꯊꯧꯁꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯕꯣꯜꯁꯤ ꯄꯨꯝꯅꯃꯛ ꯑꯄꯥꯏ ꯑꯄꯥꯏꯕ ꯃꯐꯝꯗ ꯍꯣꯔꯒ ꯇꯥꯔ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯍꯟꯇꯨꯗꯤ ꯑꯃꯗ ꯂꯪꯁꯤꯜꯂꯒꯁꯨ ꯑꯃꯗ ꯂꯪꯁꯤꯜꯂꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯌꯦꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯐ꯭ꯔꯣꯝ ꯀꯩꯅꯣꯒꯤ ꯕꯇꯝ ꯇꯨ ꯇꯣꯞ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯗꯣꯃꯤꯅꯤꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯔꯥꯖꯃꯣꯟꯗ ꯊꯝꯖꯅꯤꯡꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯒꯤꯁꯨ ꯌꯥꯝꯅ ꯁꯣꯔꯠ ꯄꯤꯔꯦꯠꯇ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯦ ꯑꯣꯖꯥꯗꯁꯨ ꯈꯤꯇꯪ ꯆꯃꯝꯅꯕꯗꯤ ꯑꯗꯨꯝ ꯄꯣꯛꯄꯤꯔꯝꯒꯅꯤ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯁ꯭ꯋꯥꯏꯗ ꯑꯣꯖꯥꯒꯤ ꯅꯣꯃꯤꯅꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯒꯤ ꯗꯥꯏꯇ ꯋꯤꯠ ꯀꯣꯂꯦꯖꯇꯨꯗ ꯑꯗꯨꯝꯕ ꯋꯥꯠꯂꯦ ꯑꯗꯨꯝꯕ ꯃꯦꯟꯈꯠꯂꯣ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯑꯍꯣ ꯑꯔꯥꯛꯁꯤ ꯃꯦꯟꯅꯅꯕꯒꯤ ꯗꯥꯏꯇꯁꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯤ ꯃꯤꯇꯤꯡꯗꯨꯗꯪ ꯆꯠꯂꯨꯕꯒꯤ ꯋꯥꯐꯝ ꯃꯤꯇꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨ ꯄꯨꯈꯠꯂꯒ ꯑꯗꯨꯗꯪ ꯅꯩꯅꯕꯒꯤ ꯋꯥꯐꯝꯗꯪ ꯑꯣꯖꯥ ꯑꯣꯏꯕꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯗ ꯒꯃꯦꯟꯁꯤ ꯑꯣꯖꯥꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯣꯖꯥꯗ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯉꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯤꯡꯗꯨ ꯆꯠꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯍꯪꯖꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯅ ꯍꯪꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯅꯝꯕꯔ 2ꯗ ꯍꯥꯏꯔꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯋꯥꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯦꯖ ꯑꯦ ꯅꯣꯃꯤꯅꯤ ꯑꯃ ꯑꯣꯏꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯁ꯭ꯇ꯭ꯔꯤꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯖꯥ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯍꯪꯉꯤ ꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯌꯥꯝꯅ ꯍꯪꯅꯔꯤꯁꯦ ꯑꯣꯖꯥꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯤꯌꯨ ꯇꯁꯦꯡꯕ ꯃꯨꯛꯇꯤ ꯉꯁꯥꯏꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯅꯀꯣ ꯑꯩ ꯍꯟꯗꯛ ꯆꯠꯈꯤꯗꯕꯒꯤ ꯃꯔꯝꯕꯨꯗꯤ ꯑꯩ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯍꯛꯆꯥꯡꯒꯤ ꯄꯔꯁꯣꯅꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯁꯥꯊꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯁꯤ ꯁꯣꯝꯗ ꯑꯦꯁꯥꯏꯟꯃꯦꯟ ꯃꯌꯥꯝ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯩꯕꯅꯤꯅ ꯚꯨꯕꯅꯦꯁ꯭ꯋꯔꯁꯤ ꯌꯥꯝ ꯑꯩꯈꯣꯏꯗ ꯀꯩꯅꯣꯁꯦ ꯐ꯭ꯂꯥꯏꯠꯁꯦ ꯃꯣꯏ ꯏꯌꯔ ꯏꯟꯗꯤꯌꯥꯅ ꯇꯧ ꯌꯥꯗꯦꯕ ꯑꯗꯨꯅ 2 daysꯒꯤ ꯃꯤꯇꯤꯡ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ 5 days ꯃꯥꯡꯉꯦꯕ ꯇꯧꯔꯤꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯅꯤ ꯑꯇꯣꯞꯄ ꯅꯣꯔꯠꯁꯇꯔꯟ ꯔꯤꯖꯟꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯅꯤ ꯐ꯭ꯂꯥꯏꯠ ꯆꯠꯄ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠꯁꯇꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯃꯤꯅꯦꯇꯦꯗ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯁꯥꯏꯟ ꯇꯧꯔꯒ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯃꯦꯇꯔꯤꯌꯦꯂꯥꯏꯁ ꯇꯧꯗꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗ ꯑꯣꯏꯔꯒꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯡꯉꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯏꯌꯦꯕꯀꯣ NCTꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯖꯣꯟꯒꯤ ꯀꯔꯤ ꯂꯣꯏꯅꯃꯛꯀꯤ ꯆꯟꯕ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯠꯄ ꯑꯗꯨ ꯃꯤꯇꯤꯡꯗꯨ ꯗꯥꯏꯔꯦꯛ ꯗꯦꯜꯂꯤ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤ ꯆꯠꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯍꯜꯂꯛꯑꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯗꯦꯜꯂꯤꯗꯐꯥꯎ ꯇꯧꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯐꯥꯎꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯦꯛ ꯈꯔꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯑꯗꯒꯤ ꯏꯌꯔ ꯏꯟꯗꯤꯌꯥ ꯑꯣꯏꯕꯒꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯀꯩꯅꯣꯗꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄꯗꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯣꯃꯤꯅꯦꯇꯦꯗ ꯃꯦꯝꯕꯔ ꯑꯣꯖꯥꯁꯨ ꯍꯥꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯣꯖꯥꯅ ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯃꯔꯨꯑꯣꯏꯅ ꯈꯟꯅꯔꯤꯁꯤꯗꯤ ꯋꯥꯔꯤꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠꯀꯤꯕꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯅꯣꯔꯝꯁ ꯑꯦꯟ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤ RR ꯃꯌꯥꯝꯁꯤꯡꯁꯤ ꯃꯁꯤ ꯐꯖꯅ ꯐꯨꯜꯐꯤꯜ ꯇꯧꯔꯕ꯭ꯔꯥ ꯇꯧꯗꯕ ꯍꯥꯏꯕꯁꯤꯒꯤ ꯆꯦꯛ ꯇꯧꯕꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯥꯗ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯦꯠꯆꯕ ꯅꯠꯆꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯗꯪ ꯄꯨꯔꯒ ꯆꯠꯄꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯔꯤꯄꯣꯔꯠꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯨꯒꯗꯧ ꯅꯠꯇꯦꯕ ꯔꯤꯄꯣꯔꯠꯁꯤꯗꯤ ꯑꯞꯂꯣꯗ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯥꯖꯒꯗꯧꯕꯅꯦꯕꯀꯣ ꯑꯁꯣꯝꯗ ꯍꯣꯏ
copy ama akhoi gi member ne hada akhoi copy ama pibe raga akhoi hai meeting na puto kone nungai na ba mentally prepare to bu yana na ba gi pibe bi yai tabu do akhoi na personally pu bi ate ba si yes adida oza college gi award passing si oza gi site gi haida nominee site gi noi si wali smai to si to kani habi wafam si oza na hai bi ya bi rooms later bra lai adu da akhoi suggestion to ya mamang to na akhoi gi yanzu asia ti da akhoi function to gi akhoi college me am si loin ko ne unfortunately akhoi gi then college principal ja isu mar poi bani ko oza sarma se do ma si moi ki family ki problem le ba kan to kanam to lakhe dre ba akhoi matam da akhoi yang khang nge ba akhoi matam tu gi akhoi gi amuk noi khabar ha ki ba do adu matang do akhoi meeting to ba all principals of private college as well as akhoi university ki yauna state government ki yauna ko je bane ba akhoi ko bu sai ne ko na te akhoi asset director na ko adu da yau je ba ko adu da akhoi na condition sini asida akhoi na akhoi na as a member am oina state ki board ke su nominated pu or bo so akhoi na to bungam level hai base masida akhoi na adu oire na akhoi na kan bungam po na te si moi criteria bu fulfill tor ba adum yar ya tawdra ga di so ko dum masan thara suggestive oi ba adu ga akhoi na hui to bu ya ba si hui ki le ba existing problem si ki oina ko to bu ya ba sing sai su additional su hai bi gre wa jan su tak pi khre yam na thuna ma si akhoi sanction post da ka wa ba sanction sing ki regular fill up to bu yana na ba ki appointment to bu yana na ba ki yam thuna government level की principal की side की अदुगा कोई की कनो की higher education की side की पुंचिल लगा को holistically कोई पुंचिल लगा आई अमन कनो तो नता बता पुलप की दायित्व लोइन लाइबनी ना मसी तो बिरगा मधु sanction post create थुन बस याम दका वे once government college ओइबने one sanction post बु लेरगदी को तंगाई फदना कोई की sanction post लेरबनी ना कोई हौजी process ता लेरे appointment की अदु यारगदी सी के कोई की लेरिबा कोई की हान की government college दा लेरबा कोई की qualified और person मैम सिंग सिना for time being सी तंगाई फदना सिबोंग सी के कोई ना सथना ब याबो की room पीपी बे याब्रा हंग बसी बोबो को request तो बसे अदुगा कोई याम थुना मसी process ता हुई advertisement तो को ता हुई process होरे गाबी की level सी यौरगदी even as a nominated member मोइना कोई न सु आदा request तो बे याबा ए सीदी याम कोई सु कोई की state की ने कोई सु तुम खंग जाई सी के level सी लेगे ममांग हौगी बना हौगे सु हौगी सी लाए सी फिबम सी यौरबनी ना सोइदम की हाफ न बगी process सु लाइरे अदुगा qualified person सु लाइरे मोइना मतम खरा क अंगांग सिंगी interest ता particular कोई north eastern region है बे सीदी net यारे फंगम मसिंग आसी mainland गुमना मानन लेबो न ते कोई qualified person lai hai si jo amada utilize tor lai bani aba aduna koi di even professor ki level da associate professor ki level da koi ko matam da phang ba si yam wa dori ne hoi tor koi manipur university jo sanction post 26 lai hai si hoi loin fill up to ngam tri for example adumai tor nga sa ki song ki su adumai na creation tor ba matung da temporarily utilize to ya ba ki room lai ba lai ta ba si so hang ba yai na so center da yani hare ga di adu di problem du kitang suffer ba ka aduga karigumba e madam su ayaroi am thona hana fill up to doni haitari as early as possible akoi gi mp public service commission ki through the words special case hoina yamna thuna masi transparency leina yam thuna khanjil laga akoi public ki interest da mayam ki akoi gi manipur as whole ki interest da madu to ba ya da ki ya de have mong da akoi na yamna thuna pai ka pom chum me natraga di तौबुदी याबु अपील तौबुदी याबु सुमसोंदे सेशन अमा मांगिद्रेने सेशन अमा मांगी बायबसी वफमसी अखोगी मणिपुरी अमत मणिपुरी अमत गायरबा हाइतारे डीएम कॉलेज ऑफ टीचर एजुकेशन बेड कॉलेज अदो हौजे एमएड हांगे ममांगदा स्माइना सिदगी थोलपा मसाकसिंग मयाम मतंग सिना महिरो मयाम ताकपी तबिरिबा मणिपुरी एजुकेशन सेक्टर दा सोबो रोल दायित्व लौरिबा कॉलेज सी समाइना एफिलिएशन नत्रगा स्क्रैप तौगी बायबसी मियाम की मांगजब खत नत्र गवर्नमेंट की सुयाबा सब माइ खुबा मदी ओइदोरिनी अदु मसैदा गवर्नमेंट की रोल सदुगा तोगान तोगान स्टेक होल्डर सिंग प्रिंसिपल की अदुगा मेंबर सिंग की रोल विथ छात्र सिंग की महिरो लुप प्रेशर ग्रुप सिंग रोल सिंग याम सावी याम थुना सॉल्व तोन नबगी वाफम दुबोदी गेस सिंग माइखे दिजु थमिरी तबदबु हजु लेरिबसी मक्तुंगदा सिगुम सिंग चि थोक्ता नबगी दमता कनाना करी तबदगे हैव द स्ट्रिक्ट रेस्पोंसिबिलिटी दे लौना बदी मथौक तारी लोइना हारिबा स्क्रैपिंग ऑफ बीएड कोर्स फ्रॉम डीएमसीटी हारिबा टॉपिक्स दा ओजा राजमोहन अमदी सिंगाम ज्ञानेश्वर अमदी एनीडिशन लेबिरक्तना तोंगान तोंगान बा ओपिनियन सिंग फोंदोक पिदरा मसिगी अमुहना बेड कॉलेज सिबो रिकॉग्नाइज नत्रगा हनकत नबगी दमतो वफम थमबगी दमते गेस होमो पुमनो होनगी माइखे दिगे थागा फोंदोक से लोइना ngasi gi oina di manu ngi thorom si batang se tin sari ma pano poro oina prum sari